Kana legidraba miyuisingidamak angamba tengbang piduna lakpa awa ana tarabasingi marupsing AATM gi ahum suba mapokuman thorong ngasi Chingmailongda laiba lup asigi office ta pangthokre thorong aduda AATM gi joint secretary Loitonjan Manuranjan finance secretary Mayang Mayum Nawboy advisor oinam Prabhavati amadi finance assistant Priya Khumuzamna maru oiba mithunlim sing oina sarup yaki ngasigi thorong aduka mari leimna AATM gi advisor oinam Prabhavati na haikibada lamdam asle laidiba awaba kayaga sakon aduni hingiba miyuisingidamak lup asigi thongmisingna angamba selgi mating pangduna lagi loinana lup asigi angamba thabaktasu kana laijadraba singidamak makha tana mating pangbugidamak chathakigani amadi miyamgi maikedegisu lup asibu sawatpiduna awaba tarba singidamak angamba mating pangminasi hainisu mahana fogdoki Sing malu sing hata wasebut aduli masih awal sudah foundation kare hamba adi sudah tawon tanda aku itu nanti wana maten niya maten bangsa segi isa gi poke tagi putoga angam maten bangtuna la patuna masih awal sudah kumon tare aduna masih miyamna aku ini yemu masih biduna Magul asida yawiduna miyagi maten pangkata sarup yabiu angamba maten pangbiu mayam punna miyagi maten pangkang ngam patuna biu